Manipur Top Channel की माइकैदगी मरुओइबि इपाउसिंग म्यामना थमजगी अहानमदा कंगला पाव एडिटोरियल म्यामना थमजगी प्रेसिडेंट रूल सस्पेंडेड एनिमेशन थमजिलक्पा इंडिया मयाइलमदा लेंगाकलोन की सुब्री पाइरिबा बीजेपी की नरेंद्र मोदी न लुसिंगबा लेंगांगना मणिपुर की मियामना येंगलिबा मियेंग पेनिंगाय ओइद्रि इलीगल्स माइग्रेंट सिन कुकी जौनर कोटियरिस ने इंडिया की स्टेट मणिपुर की अपुन सकम थुगाइनबा ममांग सही इंग्लिश ngani ka kungo homdagi me ohumdagi khanghaudana landarakuna अतमना मितई म्याम हाटपगी वार क्राइम दिसांगसिन सथरकली बसगी मतंगदा सिंथाने ओइब थबक अमत लखत पलेथ्री सही अनि मपुंग फजलकदरब लाल असगी वरोइसिन सेंट्रल गवर्नमेंट पुरकना होटनरिबनी हाइदुना चीफ मिनिस्टर की यूनिफाइड कमांड लखोक्तुना मया याउद्रब काइगुम थंबादुना लांदारकलिब कुकीसिंग की मूवमेंट लक्षणना होनबगी महुत्ता लिसांग थादुना थमलकपगी मुहुत्ता मितै अमसुंग कोकी एनिगी मरक्ता संगथोक संगसिन यादबा बफर जोन सेमदुना सिक्युरिटी फोर्सना कोकी सिंग ngak सेंदुना थंबगी मोंग सथरखिबा असि मणिपुर की अपुनबा सक्तम थुगाइरखिबगी पो कांगवा हरखिबनी वाथो असिगा मरी लेना सीएम बेरेन दिल्ली द कौशलगा माकु सीएम की फमदगी रेजिग्नेशन तौनबा पाउता पिरखिबदगी खुदक्ता सीएम न गवर्नर दा रेजिग्नेशन लेटर पिसिनखिबा अमदि गवर्नर न अयाबा पिरखिबादु इंडिया लेंगांगना सना पॉलिटिकल गेम नि लेंगा की लुसिंग सीएम सिंदोनबा लाल असेंबली द नो कॉन्फिडेंस मोशन पुखनबा थौरांग मयुनबा ngamdabadagi ngarang February 13 da इंडिया की प्रेसिडेंट सस्पेंडेड एनिमेशन लाउथोक्तुना लेजिस्लेचर की पावर पुनमक पाइसिनख्रे सस्पेंडेड एनिमेशन थानी की मनुंगदा मेजॉरिटी कमांड तौरिबा बीजेपी की लेजिस्लेचर सिंगना अनौबु लुसिंगबा मखलगा लेंगालोन सेमनबा क्लेम तौबा ngamdrabadi प्रेसिडेंट रूल की अयाबा मियामना मयुकनरकनी लुसिंगबा सिंदोकनबा कोनुंग लालहौसा थरिबा बीजेपी की लेजिस्लेचर सिंगी मरक्ता सीएम ना रेजिग्नेशन तौग्रबा मतुंगदा लुसिंगबा पांबा लेजिस्लेचर अहुमरी सोंथोरखिबदगी लेंगालोन सेमबा ngamdabagi wathok leiraklibasi मियामगी अनिंगबा मसम अपामबगी मयुक्तने हाइना लवी मणिपुर लुसिंगबा मुन्नबगी अमदि सेपरेट एडमिनिस्ट्रेशन डिमांड की wathokसिंग लाक्सिनबा ngamdabadagi इंडिया की प्रेसिडेंट रूल अमदी असेंबली बुना सस्पेंडेड एनिमेशन थमलखिबासी रोलिंग लेजिस्लेचर सिंग अमदी कुकी एमएलए तराना तोअनमनि फिबमसी ओहेननबा सिनमना सेंट्रल गवर्नमेंट की लुसिंग सिंगनि सेन कुकी जौनार कोटियरि सिंग खंगौदना मितै सिंगी मथक लंदादुना मिहात मिपुन युम कैमै थाबना सिंगबा तमथिरब वार क्राइम से थरगलबा मतुंग मखोगी डिमांडी मणिपुर मसे तना थुगाइरगा सेपरेट एडमिनिस्ट्रेशन सेमने हाइना लाउथोरखिबनि इंडिया गवर्नमेंट लेबाक की मथक लंदादुना वार क्राइम लेपतना सथरगलिबसिदा तुमिन येंगदुना लेबगी मुहुत्ता मतम साना लक्षणना बहोनदबा अमदि वरोइसन पुरकनबनि हाइदुना मितै अमसुंग कुकी एनिगी मिया मरक्ता बफर जोन सेमखिबा लांदारखिबा टेररिस्टसिंगदा मथौ संगबा मदि इनोट पीबगुम थोगलखिबा दुना लोइखम नाइदबु वाथोक ओइरखिबने लवी लेबाक थुगाइनबा मिहात मिपुन चथरिबा इलीगल्स इमिग्रेंट सिंग लक्षणना बहोनबगी महुत रोलिंग लेजिस्लेचर सिंगी मरक्तगी लुसिंगबा सिंदोंना बहोनबा मदि सेंट्रल गवर्नमेंट की लुसिंगबा सिंगी मेकेदिगी मुक्नबा थुलकपिबा सिंग असि कुमाय येंगदुना लेरक्लबा मतुंग कोना थंगदा सीएम रिजाइन तौहनबा असेंबली बुना इनिमेटेड सस्पेंशन थमजिनदुना लेंगाकलोनगी सुब्ली प्रेसिडेंट पाइसिनबगी थौंग सथरखिबसी सेंटर स्टेट लेंगाकलोन की सुब्ली पाइब लुसिंग मरक्ता अंडरस्टैंडिंग कोऑपरेशन वाटपी मथक्ता पॉलिटिकल की लौथुनब मरा टेररिस्ट की डिमांड लुमना लौबगी थौओंगने हाइबगी सिंगनबा लेरि दिल्ली मणिपुर बीजेपी की लेंगाकलोन लैना लेंगाकलोन मनुंगी वाथोक अमदि टेररिस्ट की वाथोक कंट्रोल ngamdabagi मिंगदा सस्पेंडेड एनिमेशन थमजिनबा हाइबसी पॉलिटिकल की लौथुनब थौओंगने हाइबा कंगला पाव की एडिटोरियल म्याम थमजरी अतोप पावमदना बीजेपी लेंगाक मणिपुर का सनब वाली ओइबुबी मणिपुर बीजेपी ने मेजॉरिटी ओइना लैरगा लीडर खनब ngamdabadagi पीआर थमलक लेबक थिबनी अटल बिहारी वाजपेयी मतमदगी हौदुना मणिपुर बीजेपी लेंगा असि सनब वाली बीजेपी की डबल इंजन लेंगाक मणिपुर की इसान सानदबा सुसिनदबगुम तौरी ममांगदसु जून 19 थोखरबा मतुंग ngasisu sahi ani farakadoraba lan sathari haina CLP leader oibobina phongtokre ngasi BT road leiba congress bona pangthokpa pawgi mifamamada oibobina hai center lenga na miyam gi hakpu ikai khumnati manipur miyam ni yengliba miyeng utliba attitude asi usitti haiba mek singa takli double engine lenga na center amadi state ta absolute majority laina tahaidaba uhaidaba wathokaya
ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯂꯕ ꯐꯥꯎꯕ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯦ꯫ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯑꯁꯤ ꯀꯣꯡꯒ꯭ꯔꯦꯁꯅ ꯂꯩꯉꯥꯛ ꯄꯥꯏꯔꯤꯉꯩ ꯃꯇꯝꯗꯁꯨ ꯊꯣꯛꯈꯤꯗꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯐꯤꯕꯝꯗꯤ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯄꯥꯝꯗꯦ, ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅꯁꯨ ꯄꯥꯝꯗꯦ ꯍꯥꯏꯔꯗꯨꯅ ꯃꯁꯤ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡꯅꯤ꯫ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯕꯨ ꯀꯤꯕꯒꯤ ꯋꯥ ꯅꯠꯇꯦ, ꯑꯗꯨꯕꯨ ꯈꯝ ꯊꯦꯡꯅ ꯋꯥꯅꯔꯤꯉꯩ ꯆꯩꯔꯛꯇ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥꯔꯛꯀꯗꯔꯥ ꯍꯥꯏꯕꯒꯤ ꯆꯃꯝꯅꯕ ꯈꯛꯇꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯉꯔꯥꯡ ꯈꯛꯇ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟ ꯂꯥꯎꯊꯣꯛꯂꯕꯁꯨ ꯃꯅꯤꯄꯨꯔꯗꯗꯤ ꯆꯠꯅꯕ ꯀꯨꯏꯔꯦ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯌꯨꯅꯤꯌꯟ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯅꯤꯄꯨꯔꯕꯨ ꯃꯤꯌꯥꯝꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯌꯥꯝꯅ ꯍꯟꯊꯅ ꯁꯦꯀꯦꯟ ꯀ꯭ꯂꯥꯁ ꯁꯤꯇꯤꯖꯟ ꯑꯃ ꯑꯣꯏꯅ ꯎꯔꯤ꯫ ꯉꯁꯤꯃꯛ ꯂꯝꯗꯝ ꯑꯁꯤꯗ ꯆꯠꯊꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯄꯨꯋꯥꯔꯤꯗ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯍꯧꯔꯒꯅꯤ ꯑꯃꯗꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗ ꯊꯣꯛꯇ꯭ꯔꯤ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯄ꯭ꯔꯤ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯆꯠꯊꯔꯛꯄ ꯂꯥꯟꯅꯤ ꯍꯥꯏꯕꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ꯫ ꯆꯠꯊꯔꯤꯕ ꯂꯥꯟ ꯃꯌꯥꯝ ꯑꯁꯤꯗ ꯂꯣꯠꯄ ꯌꯥꯗꯕꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯗꯨꯝ ꯃꯌꯦꯛ ꯁꯦꯡꯂꯛꯂꯤ꯫ ꯕꯤꯖꯦꯄꯤꯒꯤ ꯗꯕꯜ ꯏꯟꯖꯤꯟ ꯂꯩꯉꯥꯛ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯏꯆꯥꯟ ꯆꯥꯟꯅꯗꯕ, ꯆꯨꯁꯤꯟꯅꯗꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯃꯥꯡꯗꯁꯨ ꯖꯨꯟ 19ꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯍꯟꯅ ꯆꯍꯤ 2 ꯐꯥꯔꯛꯀꯗꯧꯔꯕ ꯂꯥꯟ ꯆꯠꯊꯔꯤ꯫ ꯃꯤꯆꯝꯁꯤꯡ ꯑꯁꯤ ꯇꯪꯗꯨ ꯂꯩꯇꯥꯅ ꯅꯣꯡꯃꯇ ꯂꯩꯍꯟꯗ꯭ꯔꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯏꯁꯨ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟꯗ ꯊꯝꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯄꯣꯖꯤꯁꯟ ꯑꯣꯏꯔꯤꯕ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯇꯨꯃꯤꯟꯅ ꯂꯩꯔꯣꯏ ꯈꯟꯕꯗꯒꯤ ꯑꯃꯗꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯏꯁꯨ ꯑꯁꯤ ꯄꯨꯈꯠꯂꯛꯀꯅꯤ ꯈꯟꯕꯗꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯃꯤꯐꯝꯁꯨ ꯉꯔꯥꯡ ꯇꯦꯟꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ꯫ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯁꯨꯒꯨꯅꯨ ꯀꯦꯟꯗ꯭ꯔꯒꯤ MLA ꯀꯪꯉꯨꯖꯝ ꯔꯟꯖꯤꯠꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯍꯟꯗꯛꯀꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝꯗ ꯅꯣ ꯀꯟꯐꯤꯗꯦꯟꯁ ꯃꯣꯁꯟ ꯄꯨꯈꯠꯅꯕ ꯁꯦꯝ ꯁꯥꯕꯗ ꯅꯠꯇꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯂꯤꯕ ꯅꯍꯥ ꯀꯌꯥ ꯑꯃꯅ ꯏꯔꯝꯗꯝ ꯑꯁꯤ ꯀꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯈꯤꯕ ꯈꯨꯜ ꯉꯥꯛꯂꯤꯕꯁꯤꯡꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯅꯕ ꯔꯨꯜ ꯑꯃ ꯄ꯭ꯔꯥꯏꯚꯦꯠ ꯃꯦꯝꯕꯔ ꯔꯤꯖꯣꯂꯨꯁꯟ ꯂꯧꯕ ꯅꯨꯃꯤꯠꯇ ꯔꯨꯜꯁ ꯑꯣꯐ ꯄ꯭ꯔꯣꯁꯤꯗ꯭ꯌꯨꯔ ꯑꯦꯟड ꯀꯟꯗꯛ ꯑꯣꯐ ꯕꯤꯖꯤꯅꯦꯁ ꯏꯟ ꯃꯅꯤꯄꯨꯔꯒꯤ ꯔꯨꯜ 105ꯒꯤ ꯃꯈꯥꯗ ꯃꯣꯁꯟ ꯑꯁꯤ ꯃꯨꯚ ꯇꯧꯔꯒ ꯄꯥꯁ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 9ꯇ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯀꯦꯟꯗ꯭ꯔꯒꯤ MLA TS ꯂꯣꯀꯦꯁ꯭ꯋꯔ, ꯈꯥꯡꯉꯕꯣꯛ ꯀꯦꯟꯗ꯭ꯔꯒꯤ MLA ꯁꯨꯔꯖ ꯀꯨꯃꯥꯔ ꯑꯣꯈ꯭ꯔꯝ ꯑꯃꯗꯤ ꯃꯍꯥꯛ ꯃꯁꯥ ꯌꯥꯎꯅ ꯈꯨꯌꯦꯛ ꯄꯤꯕ ꯆꯦꯔꯣꯜ ꯑꯃ ꯁꯕꯃꯤꯠ ꯇꯧꯔꯒ ꯕꯤꯜ ꯑꯃ ꯄꯨꯊꯣꯛꯄ ꯍꯥꯏꯅ ꯆꯦ ꯊꯥꯖꯤꯟꯈꯤ꯫ ꯑꯗꯨꯕꯨ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝ ꯈꯨꯗꯛꯇ ꯌꯩꯊꯣꯔꯛꯄ ꯑꯃꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯔꯤꯖꯥꯏꯟ ꯇꯧꯕ ꯍꯥꯏꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯈꯤꯕꯒ ꯂꯣꯏꯅꯅ ꯂꯨꯔꯕ ꯀꯌా ꯑꯃ ꯈꯟꯅꯒꯗꯕ ꯕꯖꯦꯠ ꯁꯦꯁꯟ ꯑꯁꯤꯗ ꯐꯦꯕ꯭ꯔꯨꯋꯥꯔꯤ 9ꯗ CM ꯔꯤꯖꯥꯏꯟ ꯇꯧꯔꯛꯄ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯂꯣꯏꯁꯤꯜꯂꯒꯦ, ꯀꯥꯡꯈꯣꯡ ꯆꯥꯏꯍꯜꯂꯒꯦ ꯍꯥꯏꯅ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇꯔꯅ ꯁꯤꯟꯕꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯦꯟ ꯕꯤꯔꯦꯟꯒꯤ ꯑꯁꯣꯟꯕꯅꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯅꯨꯄꯥ ꯊꯣꯛꯇꯕꯗꯒꯤꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯈꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯃꯌꯥꯝꯅ ꯇꯦꯟꯇꯛꯅ ꯊꯝꯖꯒꯦ꯫ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯊꯝꯕꯒꯤ ꯃꯜꯂꯤꯛꯑꯥꯔꯖꯨꯟ ꯈꯔꯒꯦ ꯑꯃꯁꯨꯡ ꯗꯤ ꯔꯥꯖꯥꯅ ꯃꯣꯗꯤꯗ ꯆꯩꯈ꯭ꯔꯦ꯫ ꯕꯤꯖꯦꯄꯤꯒꯤ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤꯗꯃꯛ ꯀꯔꯤ ꯑꯃꯠꯇ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯇꯥꯛꯄꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯊꯝꯖꯤꯟꯈꯤꯕꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯀꯪꯒ꯭ꯔꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯁꯨ ꯑꯣꯏꯔꯤꯕ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯂꯨꯆꯤꯡꯕ ꯃꯜꯂꯤꯛꯑꯥꯔꯖꯨꯟ ꯈꯔꯒꯦ ꯑꯃꯁꯨꯡ CPIꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯤ ꯔꯥꯖꯥꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯗ ꯑꯁꯥꯎꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯊꯝꯂꯤꯕ ꯑꯁꯤ BJPꯒꯤ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤꯗꯃꯛ ꯀꯔꯤ ꯑꯃꯠꯇ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯗꯨ ꯇꯥꯛꯄꯅꯤ ꯍꯥꯏꯅ ꯂꯨꯆꯤꯡꯕ ꯑꯅꯤꯅ ꯄꯦꯟꯗꯕ ꯋꯥꯐꯝꯁꯤꯡ ꯃꯤꯗꯤꯌꯥꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯣꯡꯒ꯭ꯔꯦꯁ ꯄ꯭ꯔꯁꯤꯗꯦꯟ ꯃꯜꯂꯤꯛꯑꯥꯔꯖꯨꯟ ꯈꯔꯒꯦꯅ Xꯇ ꯊꯥꯒꯠꯂꯛꯄ ꯃꯍꯥꯛꯀꯤ ꯋꯥꯔꯣꯜ ꯑꯃꯗ ꯍꯥꯏ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯅꯤꯄꯨꯔꯗ ꯃꯁꯥꯒꯤ ꯄꯥꯔꯇꯤꯒꯤ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯒꯥꯏꯗꯨꯅ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯊꯝꯈꯤꯕ ꯑꯁꯤ ꯄꯥꯔꯇꯤ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤꯗꯃꯛ ꯀꯔꯤ ꯑꯃꯠꯇ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯗꯨ ꯃꯁꯥꯅ ꯌꯥꯖꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯔꯣꯝꯗꯅ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯊꯝꯂꯛꯄꯁꯤ ꯇꯔꯥꯝꯅ ꯑꯣꯛꯏ ꯀꯤꯝ꯫ ꯃꯇꯝ ꯈꯔ ꯊꯦꯡꯊꯔꯕꯁꯨ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯊꯝꯂꯛꯄ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯧ ꯇꯥꯕ ꯑꯃꯅꯤ ꯍꯥꯏꯅ ꯀꯨꯀꯤ NP ꯃꯅꯤꯄꯨꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟड ꯄꯕ꯭ꯂꯤꯁꯤꯇꯤ ꯖꯪꯍꯧꯂꯨꯟ ꯍꯥꯎꯀꯤꯞꯅ ꯄ꯭ꯔꯦꯁ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟ ꯁꯤꯡꯍꯒꯤ ꯂꯨꯆꯤꯡꯕ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯈꯥꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯀꯣꯂꯥꯞꯁ ꯇꯧꯈꯤꯕ ꯑꯗꯨꯅ ꯀꯨꯀꯤꯖꯧ ꯃꯤꯌꯥꯝꯗ ꯑꯃꯨꯛ ꯍꯟꯅ ꯃꯦꯟꯁꯤꯟꯕ ꯉꯝꯂꯣꯏꯗꯕ ꯑꯋꯥꯕ ꯅꯪꯍꯟꯈꯤ꯫ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯊꯝꯂꯛꯄ ꯑꯁꯤꯕꯨ ꯊꯥꯒꯠꯄꯒ ꯂꯣꯏꯅꯅ N ꯕꯤꯔꯦꯟ ꯁꯤꯡꯍꯅ ꯔꯤꯖꯥꯏꯟ ꯇꯧꯈꯤꯕ ꯅꯠꯇ꯭ꯔꯒꯅ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯊꯝꯕ ꯑꯁꯤꯅ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 239 ꯀ꯭ꯂꯣꯖ Aꯒꯤ ꯃꯈꯥꯗ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯗꯤꯃꯥꯟ ꯑꯗꯨꯗꯤ ꯇꯣꯛꯅꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯍꯥꯏꯔꯤ꯫ ꯆꯍꯤ ꯀꯌꯥꯗꯒꯤ ꯀꯨꯀꯤꯖꯧ ꯃꯤꯌꯥꯝꯅ ꯃꯅꯤꯄꯨꯔꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯃꯈꯥꯗ ꯁꯤꯁꯇꯦꯃꯦꯇꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯗꯤꯁꯀ꯭ꯔꯤꯃꯤꯅꯦꯁꯟ ꯆꯠꯊꯔꯛꯄꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ, ꯆꯥꯎꯈꯠ ꯊꯧꯔꯥꯡ, ꯃꯍꯩ-ꯃꯁꯤꯡ, ꯑꯅꯥ-ꯂꯥꯏꯌꯦꯡ ꯑꯃꯁꯨꯡ ꯕꯦꯁꯤꯛ ꯒꯚꯔꯟꯃꯦꯟꯠꯗ ꯁꯣꯛꯍꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯤ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯈꯤꯕ, ꯈꯨꯜ ꯀꯌꯥ ꯊꯨꯒꯥꯏꯈꯤꯕ ꯑꯃꯁꯨꯡ ꯃꯤ ꯂꯤꯁꯤꯡ ꯀꯌꯥ ꯂꯟꯖꯦꯟꯍꯟꯈꯤꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯆꯠꯊꯈꯤꯕ ꯆꯨꯝꯗꯕ ꯊꯧꯑꯣꯡ ꯑꯗꯨꯒꯤ ꯏꯚꯤꯗꯦꯟꯁ ꯑꯣꯏꯔꯤ꯫ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯈꯥꯗ ꯀꯨꯀꯤꯖꯧ ꯃꯤꯌꯥꯝꯗ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨꯗ ꯃꯩꯇꯩꯅ ꯗꯣꯃꯤꯅꯦꯠ ꯇꯧꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯑꯗꯨ ꯑꯣꯏꯊꯣꯛꯂꯔꯣꯏ ꯍꯥꯏꯔꯤ꯫ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯊꯝꯈꯤꯕ ꯑꯗꯨ
ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯔꯒꯁꯨ ꯀꯥ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯕ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯀꯨꯀꯤꯖꯧ ꯃꯤꯌꯥꯝꯒꯤ ꯍꯛ ꯑꯃꯁꯨꯡ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯗꯨ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯟ ꯑꯃ ꯑꯣꯏꯅ ꯃꯄꯨꯡ ꯐꯥꯅ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯗꯨꯅ ꯇꯣꯉꯥꯟꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃ ꯄꯤꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ, ꯗꯤꯒꯅꯤꯇꯤ ꯑꯃꯁꯨꯡ ꯑꯆꯨꯝꯕ ꯒꯣꯚꯔꯅꯦꯟꯁ ꯂꯩꯍꯜꯂꯕ ꯃꯇꯝ ꯑꯗꯨꯗ ꯑꯁꯦꯡꯕ ꯖꯁꯇꯤꯁ ꯑꯗꯨ ꯐꯪꯒꯅꯤ꯫ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯕ ꯂꯝ ꯑꯃꯁꯨꯡ ꯀꯥꯡꯂꯨꯞꯁꯤꯡꯕꯨ ꯉꯥꯛꯅꯕꯒꯤꯗꯃꯛ ꯂꯩꯔꯤꯕ ꯚꯣꯂunteersꯁꯤꯡꯒ ꯂꯣꯏꯅꯕꯗ ꯀꯥ ꯍꯦꯟꯅ ꯃꯑꯣꯡ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯀꯨꯀꯤꯖꯧ ꯃꯤꯌꯥꯝꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃꯁꯨꯡ ꯂꯣꯁꯤ ꯉꯥꯛꯅ ꯆꯠꯂꯤ ꯑꯃꯁꯨꯡ ꯑꯗꯨꯒꯨꯝꯕ ꯏꯟꯗꯤꯌꯥꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯁꯨ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯗꯨ ꯊꯝꯂꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯀꯨꯀꯤ ꯂꯜꯍꯧꯕ ꯇꯦꯔꯦꯠ ꯈꯨꯠꯂꯥꯏꯒ ꯀꯣꯟꯅꯅ ꯐꯥꯔꯤ꯫ ꯁꯖꯤꯛ ꯇꯝꯄꯥꯛ ꯑꯦꯔꯤꯌꯥꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯕ ꯁꯦꯟꯇ꯭ꯔꯦꯜ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯅ ꯀꯨꯀꯤ ꯂꯜꯍꯧꯕ ꯇꯦꯔꯦꯠ ꯈꯨꯠꯂꯥꯏꯒ ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯗ ꯂꯩꯕ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯣꯡꯇꯥꯡ ꯑꯦꯔꯤꯌꯥꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯂꯜꯍꯧꯕ ꯈꯔ ꯂꯩꯔꯦ ꯍꯥꯏꯕ ꯑꯀꯛꯅꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨ ꯑꯃꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈꯤ꯫ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯀꯨꯀꯤ ꯂꯜꯍꯧꯕ ꯇꯔꯦꯠ ꯐꯥꯈꯤ꯫ ꯃꯈꯣꯏꯗꯒꯤ AK ꯁꯤꯔꯤꯖꯀꯤ ꯔꯥꯏꯐꯜ ꯑꯃꯁꯨꯡ ꯁꯤꯡꯒꯜ ꯕꯦꯔꯦꯜ ꯔꯥꯏꯐꯜꯁ ꯌꯥꯎꯅ ꯈꯨꯠꯂꯥꯏ ꯀꯌꯥ, ꯀꯥꯞꯄ ꯌꯥꯔꯤꯕ AKꯒꯤ ꯃꯔꯨ ꯀꯌꯥ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯂꯝ ꯀꯌꯥ ꯐꯪꯕ ꯉꯝꯈꯤ ꯍꯥꯏꯔꯤ꯫ ꯃꯤꯗꯤꯌꯥꯁꯤꯡꯅ ꯔꯤꯄꯣꯔꯠ ꯇꯧꯅꯔꯛꯄ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃ ꯑꯣꯏꯅ ꯁꯔꯗꯥꯅ ꯁꯝꯃꯤꯠ ꯎꯅꯒꯦ ꯍꯥꯏꯕꯗ ꯌꯥꯔꯛꯇ꯭ꯔꯤ꯫ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯔꯗꯥꯅ ꯏꯝꯐꯥꯜꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ BJPꯒꯤ ꯅꯣꯔꯊ ꯏꯁꯠ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯁꯝꯃꯤꯠ ꯄꯥꯇ꯭ꯔꯒ ꯎꯅꯒꯦ ꯍꯥꯏꯕꯗ ꯎꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯛꯇ꯭ꯔꯦ ꯍꯥꯏꯔꯤ꯫ BJP ꯃꯅꯨꯡꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯂꯤꯈꯨꯟꯁꯤꯡꯅ ꯍꯥꯏ ꯉꯔꯥꯡ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯔꯗꯥ ꯑꯃꯁꯨꯡ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕꯁꯤꯡꯅ ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯍꯣꯇꯦꯜꯗ ꯂꯩꯔꯤꯕ BJPꯒꯤ ꯅꯣꯔꯊ ꯏꯁꯠ ꯀꯣꯑꯣꯔꯗꯤꯅꯦꯇꯔꯁꯨ ꯑꯣꯏꯔꯤꯕ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯛꯄꯔꯁꯟ ꯑꯣꯏꯕ MP ꯁꯨꯃꯤꯠ ꯄꯥꯇ꯭ꯔꯒ ꯎꯅꯒꯦ ꯍꯥꯏꯕꯗ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯎꯅꯈꯤꯔꯣꯏ ꯍꯥꯏꯅ ꯎꯅꯈꯤꯗ꯭ꯔꯦ꯫ ꯁꯦꯟꯇꯔꯒꯤ ꯂꯤꯗꯔꯁꯤꯡꯅ ꯁꯨꯃꯤꯠ ꯄꯥꯇ꯭ꯔꯗ ꯀꯔꯤ ꯋꯥꯐꯝ ꯊꯝꯂꯛꯄꯗꯒꯤꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯥꯎꯒꯤ ꯂꯤꯈꯨꯟꯁꯤꯡꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ BJPꯒꯤ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡꯒꯤ ꯃꯅꯨꯡꯗ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯆꯔꯥꯡꯅꯕ ꯊꯣꯛꯂꯛꯈꯤꯕ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯗ ꯉꯔꯥꯡ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯂꯛꯈꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯥꯡꯖꯧꯅꯅ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯀꯣꯔ ꯀꯃꯤꯇꯤ ꯑꯃꯗꯤ BJPꯒꯤ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡꯒꯤ ꯑꯄꯨꯟꯕ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯈꯟꯅꯈꯤꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯉꯁꯤ BJPꯒꯤ ꯅꯣꯔꯊ ꯏꯁꯠ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯁꯨꯃꯤꯠ ꯄꯥꯇ꯭ꯔꯒ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯔꯗꯥꯅ ꯎꯅꯅꯕ ꯍꯣꯠꯅꯕꯗ ꯑꯃꯔꯣꯝꯗ ꯁꯨꯃꯤꯠ ꯄꯥꯇ꯭ꯔꯒ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯀꯥꯡꯕꯨꯒ ꯎꯅꯗ꯭ꯔꯕꯁꯨ ꯉꯔꯥꯡ ꯕꯁꯟꯇ ꯀꯨꯃꯥꯔ ꯑꯃꯁꯨꯡ ꯂꯩꯁꯪꯊꯦꯝ ꯁꯨꯁꯤꯟꯗ꯭ꯔꯣ ꯌꯥꯎꯅ MLA ꯈꯔꯒꯁꯨ ꯎꯅꯈꯤ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ꯫